Kangchupchiru Reserve Forest Sugi Camp Thamba Yaroi Kangchupchiru Reserve Forest Kuki Su Group ki designated camp ahum thamna balengana la khwalaliba thaurang yaba ngamloi hariba Reserve Forest asigi manungda camp thamba yaroi haiduna ngasi fayeng yauna khulakaya gi khunjasingna wakalmi famduna khongjang changsinkrei Rural Unit Club Organization Ruko amadi Imphal West Women Wing na punna sinduna ngasi Fayeng Bazar da chathakhiba wakalmi fam aduda Fayeng Wafong Bumol Yairong Hauchang Oktan, Kundong, amadi Kangchupchiru village tagi khunja sing sarugyaki wakanmi famadu da sarugyaki ba ruko gi president ningthaujam basant ta kumar na phongdokhibada handak MIC ga kuki su group ka wari sanabada mitei gi kukhul singa nakna ba camp sing atopa mafam na hongdokna ba wafam gi matung ina home ministry gi mihut kangbu ama kuki su group singa laktuna Kangchupchiru reserve forest gi mafam da kem ahum thamna ba survey tawki Kem sagani haina tharang tawrakli ba mafam asi kautrukta laiba National Sport University gi mathakta laiba kuki gi kul harau thel amadi Kangchupchiru lamkhai ga thangna ba Kotland chatpa New Kasarota laiba Napro Chingjil dani Maram asi nahari ba mafam asi da sugi kem sabi yaroi haina governor da su cherol ama pisilagani karigumba lam henduna kuki su group sing na makoi gi kem sajinna ba honaraklabadi Manipur miyam na akan bi ho horokani hai ki ngasi gi wakan mi fam adu da kuki su Extension makata na Thomgainabada Reserve Forest manungda sugi camp thamba yaroi highway manakta kuki su group ki camp thamba yaroi amadi mitei amadi naga gi khul manakta su group ki camp thamba yaroi haina iba placard sing sijinnaki mi farubada chenaba ahum police na fagatkhre ithai bazar dagi moirang mayum khagemba kunga humdoi koba mioi ama furambada chenaba mioi ahum Bisnupur district police na fagat pangamkhre press na phangba pauda moirang mayum khagemba masak khangdaba mioi kharana faduna pukhraga Kairen Fabi khulda tamthina furaga thamlam khibani tungda mahak hospital da pukhatuna laikana khibani thaudo adugi pau phangbaga Bisnupur district police kangbu ama mafam aduda changsinuna thiba humbagi thabak khudakta chathabada chenabani haiba mioi ahum adu fagat pangam khibani Faraba mioi ahum adudi pukhaw Iran famdagi haujingna moirang PWD lairakta laiba koijam Rosan kunthagani thoi Suni Sipai makha laikai dagi haubizam somokanta kunthraga mathoi amasung Faugak Chau ikhai dagi haujingna moirang lamkhai relief camp ta laiba konjengbam Napoleon kunga tarukni marak sida Manipur police na tha sigi taraga nipan da RC book yaudaba registration number tha daba gari taraga manga fagatkhre aduga gari kungani thoi na tinted film nappadagi lauthokkhre hairi PR Sangthana Bahonariba si Central Government na supnam sasan tawna bahona bani ke Mega Chandra Miyam gi khanba Constitution nga kadaba political party asi Congress na tana laite BJP party asi India dagi muthat pana tana atopa lambi lairoi haibaga loina state asida popular government semba yaba MLA masing laina Manipur da PR Sangthana Bahonariba si Central Government na supnam sasan tawna bahona bani haina Manipur Pradesh Congress Committee gi President Kaisa Mega Chandra na phongdokre wafam masing asi Khwrai Block Congress Committee na sinduna Khwrai Kendra gi manung chanba khawai soi mamang laikai community hall da pangthokpa Bachau rally gi thoramda phongdokhibani thoram aduda MPCC gi maru oiba thomi kaya su sarugyaki ke Mega Chandra na makha taraduna president rule gi matam asida aikhoina karisu thajaba thamningai leitre Central Government na supnam sasan tawnaba makha na amuk PR Sangthana bahona bani tha taruk PR laikhraba matungda tha sei kunga mathoi dagi haugadoriba parliament asida su tha taruk amaga sangdokani haibagi parliament da thangalakpa asimak laibak thibani Sangbidana piba article 356 oiraba sulamdam asigi miyang yu wakhalna khalliba miyut singi bypass tawbani namthabani haibada haiman bathokloi Central Government na lamdam asi detect tawge haibagi mawngni masi yabangam president rule laktringai da khara farani khalambani adubu madugi ona taina bada tawrakliba thabak sing asina dilenga asi leitabana hena fai haiki Mangna makha tarduna hai kumja 2017 da lamdam asida BJP lenga heklakpadagi amadi N Biren hek wasak laukhibadagi lamdam asigi lairik haiba naharol kaya chahi khudingi mi lak 1.5 lenga na thabak pigani haikibani Aduga kumja 2014 da Prime Minister Narendra Modi na Bharat lairiba naharol sing na chahi khudingi crore ani thaba hafkani haikiba sing adu minambani haibasi mayek sing na takle maram aduna miyam gi khanba Constitution nga kadaba political party si Congress party natana laite lamdam masida santi hanjilake hairabadi Congress party natana lairoi naharol sing thabak piba ngamba ichechal sing yai fanaba entrepreneur na jingba singi samilon fagat hannaba hotnabada Congress party natana laite haiki ngasi aikhoina fare khana thagaluba mihu sing aduna aikhoi bunam thaduna thamli BJP lengak lakhibadagi miyam da masing khangdaba awaba kaya Piri kumja 2017 dagi Manipur da BJP ki lengak lakhibadagi lenga ki thabak tawba sing dagi hauraga mipum khuding makware BJP lengak lakpadagi ningthiraba
Constitution asigi maraibak tamba ngamdaba fibam da laktuna ngasidi sangbidan leitabagum tawre fibam asida ikhoina masibu kandaba yade haiduna Bharat pumbada sangbidan bachau haiduna mafam kayada chatuna miyamda mapung fana khanganaba honabani nakalamaramda state asida 2023 gi May 3 dagi hawrakiba lana sigi warosin puraknaba honabagi mamisu tade mamangi lengang matamda loishinaba so honaramde present rule matam asida su watho asi loishinbagi thabak laukhatpasu ude fibam asida ikhoina PR lengak amadi BJP gi central lenga asida karibu hazaningai thamba yaribage makhatana state asida PR sangdokna bahonaraglabadi congress na yaba ngamloi congress party khaktana state asida ingtappa miyam gi yaifana bathabak tawba lenga ama semangamgani lamdam asida lairiba mipung khudingmana wakhal taminaduna afaba mihut khalasi tungi yaifana bagidama afaba party khalaga vote pirasi haiki Naga area da Kuki changhandabagi khongjang MKNF na saugalagli Foothill Naga Coordination Committee FNCC na Naga area da Kuki changba thingbagi matam kaktaba khongjang asi mapung phana saugatkani haina Makhan Kangla Tongbi Naga Forum MKNF na Fongdoragli MKNF na Thadorok Pacherol Amada Yelhomi Naga Miyamgi Ipa Ipuna Thambira Malam Kanjanaba Identity Manghandanaba Amadi Naga Miyamgi Hak Kanjanaba Maru Oiba Diman Ahum Tauduna FNCC na Tha Sigi Taraga Nipan amasung Taraga Mapan Gilonaba Hingnongyai Naga area da Kuki changba thingbagi khongjang sangsilliba asi Forum asina mapung fana saugali hairi Nagagi lam lausinuna Tiger Road semnaba thawrang tawriba asi Nagagi territorial identity bu masak onthoknaba honarakpa thawrang amani masida natana Naga area da Kuki militant singi su camp sing thamjilakpa amadi Pak sanna popi pambi thajilakliba si magyalawmi singi ipa ipuna thambiramba lamgi socio environment cha chauna singnarakpani maram asina Nagagi ipa ipuna thambiramba lamda aina yadaba mawongda sajilakliba su camp amasung militant singi training center khudakta lauthokadabani Naga miyam tana dana Nagagi lamgi amadi lambigi maming hongdokpa yaroi aduga Nagagi lam khopsilakpa su khudakta Lepkadabani amadi Haplong Imphal National Highway paring da sugi kem thamnaba honaragliba se khudakta lepkadabani masigi matangda union government na athuba matamda chap chaba thabak laukhatpiu haina su cherol asina taksilagli German Tiger Road Drug Corridor nate humanitarian lifeline ni Kuki Jo Council Akanba mitai group khara na German Tiger Road amasung CAU Road pu drug route ni haina lana sandokpa wafam yaningde haina Kuki Jo Council KJC na fongdorakpaga loinena hairiba lambi sing asi drug corridor nate masidi humanitarian lifeline ni hairi Kuki Jo Council na thadorokpa cherol amana hai Manipur da kumja 2023 gi May 3 dagi irang asi thorakpadagi Kuki Jo miyam mitai na dominate thauba area da fauduna chatpagi oithokpa leitabana yamna maktangai fadana Kuki Jo civil society organization singna initiative lauduna German Tiger Road asi sengbalakibani lambi asi hanagi Tiger Intervillage Road ama oina leirambadagi German Tiger Road haina mamin thonduna Churachandpur amasung Kangpubi district ani faunanaba Kuki Jo miyamgi lifeline ama oina nauna upgrade tawbani chap manana sugunu faruga chatpa oithokloidabana Churachandpur Chandel amasung Tengnopal faunanaba ama tangairaba lambi asisu singeyuna oirakpani Hairiba lambi ani asi Kuki Jo miyamgi oina yamna maru oina nongmagi tangai fadaba polam sing pusilaknaba mahairoi singi sathok sasin tawnaba ana ayek yawrakpada hospital da punaba amadi icham chamba passenger singi oiba lambi singni hairiba asi military natraga commercial route ama nate Kuki Jo miyamna atay atopa mafam singa faunanaba yamna tangai fadaba lambi singni hairiba lambi sing asi drug puthok pusingi illicit activities singi amadi lam khopsinabagi sangbot sagalakpagi haiba wafam singum fam yaudaba aranba wafam ni haina su Kuki Jo Council na fongdoragli Cherol asina makha taraduna lambi asigi matangda oidaba aranba wafam kaya fongdokliba asida central government na thazabiganu athuba matamda German Tiger Road amadi singeyu lambi sembagi thabak loisinaba Akanba thabak laukhatpiu haina su fongdokli na digital arrest kidamang miyoi mapan punsigi jail gi chairak pikre cybercrime singi damak laiba sigi manungda siguma chairak pi bada ahanba oiramba yaba amada Bengal gi Nadia district ki Kalaniada trial court amana ngarang haukiba chahida digital arrest ki kihalaga Ranaga thalaiba miyoi amadagi lupa crore ama laukiba miyoi mapanda punsi chupagi jail gi chairak pikre nupi ama yauna Maharashtra Haryana amasung Gujarat gi phakiba miyoi mapan adu India gi mafam kayada miyoi chamaga nipan tan minamduna lupa crore chama laukiba hena chawba geng amagi sarukni Maikhoi lebak asigi atay mafamda su while sing mayoknaba yari Sagol sa numita miyoi mapan adubo convict pikhiba Kalyani additional census das Suberdi T Sarkar na document sing semdin sajinba su yawba BNS 338 amasung PNS amasung information technology eki makhada atopa maral taragi matangda makhoibu punsi chupagi jail gi chairak pikhi High Court conviction adugi mayokta makhoina appeal tawgani haina defense na
इंगित पीखरे मिनम सॉरी तौबसिंग अदुना तोंगान तोंगानबा स्टेटसिंगदा बैंक अकाउंट कया मरुम की खुथांगदा सेल लौथोकी हाइबसी थिजिनबदा फंगख्रे पुलिसना पासबुक कया मरुम ATM कार्ड सिम कार्ड अमसुंग मोबाइल फोन फागतकी बेनिफिशियरी अकाउंट फोन नंबर सिंगी मरिक चुंबा एनालिसिस ना sophisticated network asi puthokpa ngamkhibani haina IGP CID Akhilesh Chaturvedi na haiki Kanglaipa punma kholaw ge update gi lokhatjarake Kuki ani tuibong da accident thokpada amadi hojik Sikhre thinghang phai series lujan than khongsai kununga manga